ngasi phongkiba tungan Manipuri sifong amasum thokiba thawdo wathoksingi maruoibi I pausing khongasarga Manipur top channel gi mekedi gi myam thamjai ahanmada naharol gi thawdang poksi de phongkiba pawama Minister Susindro gi mathakta tharakpa anauba election petition courtna admission tokre High Court of Manipur na Khurai Kendra gi MLA su oiriba Minister Laisangthem Susindro Maitei Yaimagi mathakta Haisnam Subhasna Tharakhiba election petition dismiss tawkrabasu nauna Laitonjam Zayandana Tharakpa election petition ama amuk admission tawkre nga High Court of Manipur gi Justice MPhi Muralindan gi single bench amana Laitonjam Zayandana Khurai Kendra gi MLA su oiriba Minister Laisangthem Susindro Maitei amasum miyoi manga gi mathakta tharakpa election petition adu bench asida hearing satharaba matung admission tawkhibaga loinana matter asigi makhataba hearing gidamak June 13 list tawkre High Court ki bench asimang Andhra Kendra gi MLA Thaunaujam Siam Kumar amasum miyoi manga gi mathakta Laurembam Sanjoy Singa amasum Laurembam Sanjina tuan tharakpa election petition sing Khanaraba matungda bench asina admission tawkhibaga loinana matter asigi mathangi hearing June 13 matam lepkhre MLA Singlung Thang amasum miyoi anigi mathakta Ginswang Thang Zauna Tharakpa election petition bench asina admit tawkhibaga loinana makhataba hearing gidamak June 13 matam pikre garang High Court asigi bench asina court asida tharakpa election petition singi case matang lokhalakpada Sakul Kendra gi MLA Kemnio Hawkif Hangsing amasum miyoi taruki mathakta Raikhamna tharakpa election petition adusu bench asina admit tawkhibaga loinana makhataba hearing gidamak June 10 list tawduna thamkhre haina supausna phongdorakli atopa paw amadana MLA Lokena Fair Price of number 143 digi seng pukhiba leke niam sumna beneficiary singda kg manga gentoki Wangoi Kendra gi MLA Khuraijam Lokena MLA hek oirakpadagi ngasi fawbada Kendra sigi PDS ki beneficiary singda thagi seng kg manga gi sakthung suna phanganduna lakli Samurogda leiba Fair Price of number 143 na beneficiary singda yenthokadaba sengi sakthung Kendra sigi MLA Lokena pukre haina MLA gi mingsa thiennanabu honaba kharana lana sandokliba adu leibak thibani Fair Price of asigi makhada leiba beneficiary singda MLA Lokena sinbiduna thagi phangpham thokpa seng kg manga sakthung suna phangle haina beneficiary singi maikaidagi phongdorakli Samuro Bazar Community Hall da napsagi seng beneficiary singna sarugyaduna pangthokiba pawmi singa unabada beneficiary yumnam Budamani na hai Wangoi Kendra da seng Hawaii isingda mamangda matam kuina politics tawduna lakhibadugi matam loihiduna hauzik Kendra sigi anoba miyamgi khanba MLA ama leiduna miyamgi thagi pangpham thokpa sengi sakthung ningthina suna phanganba hauраklaba matam asida kanagumba kharana MLA gi mingsa thiennanaba Itatatana Honaribasi Lebaktivani, Masikudak Topiu, Fair Price Soft number 143 Agent, Hidam Nandakeswordigi April Tagi Pirakpaseng, Yen Tokring at the Wangoi Kendri, MLA case Lokena Laktuna Security, Sijinaraga Namduna, Azengi, go down the Giseng, Quinton 305.65 Pukre, and a media of Fundurak Livasi Aranmani, Aranma Semjin Sajin Buafum Kia media, Miokrana, Paudam Duna, MLA Lokengi is a Soknaba, Honarakani. Wangoi Kendra MLA case Lokena Wangoi Kendra BJP gi worker singdana seng asukpi gadabane atai worker dana seng asukpi gadabane haiba amata lekhidi hakiba lekti rajniti gi khenaba thamdana Kendra gi miyam bu sapmanaba miyengna yengduna thabak tawriba MLA bu aranba tahanana bu honarakpa karisu kanaba phangloi haina Budamanina phongdoki atopa pawamana seng laubu satpada ezena pirakhidre DC na soi tawduna pairiba sengi card masakhangde seng card anoba sakhiba leiti pairiba card sanaba yadi haina seng lauba satluba card holder seng piduna thadorakre mari lenaba miyoi singa athubuda hiramasida yengsen biduna tha sigi phangpham toko seng phangan biu haina Wangoi Kendra gi manungsanba yumnam huidrom thiam lekhai gi card holder huidrom tampakna lekai duda ngasi pangthoki ba pawgi mipam amada phongdokre mana makhata aduna haikibada polling number 22 by 22, 22 by 29, 22 by 30 amasum 22 by 32 gi Fair Price of number 146 ki owner Longjam Nilamani haidiba miyoi sina center dagi miyam gi damakta pirakliba seng asi makhoi gi saruk yaude makhoina pairiba card du satnaba yadi haina seng piduna thadorokiba si yaningde haidiba miyoi si Fair Price of ki owner oibada matik sade polling station sing asida thani gi seng
सुफंग फंगदबा था अमगी फंगदबा क्या लैरी मखोइना पाइरिबा कार्ड सत्नबा यादे हाइरबदी अयाबा कार्ड असिना करम्बनो हंगलदुना मरी लेनबा ऑथोरिटी हिरम असिदा मियेंग संबियो स्वाइखि अतोबा पावमना नुपी मचा अमबो फिरो लेबिगी हाइना पुरगा इज्जत मांगहनखिबदा सेनबा गाइगोदिन पुलिस रिमा लौथख्रे मसाई से तरागा निपान खत ngairibi nupi masa mabu mayumdagi phiro leibigani haina kauthoklaga gari da haplaga puraba matung mi tadaba mafam amada pusilaga kiara khana izat mangan khibada sienaba gaigodin kamai police na faraba matung quarter puthoktuna tha sigi tara phaba police custody remand lawthakre police na faraba gaigodin kamai apokpa kamai asi nungba sub division gi Bethani Kuldagi housing Impal East ki sangak phamgi ADC quarter da lebini police ki report matung ina gaigodin kamaina nupi masa mawi izat mangan bikhiba sigamari lainana haukipa zun anida singmairong kabui khulda lebe sei nifurom surabi nupi amana lampel police station na complaint ama file toraki complaint atu da haidibana haukipa zun amagi ayuk pung 13 tabada gaigodin kamaina maki masa nupi bu mayumdagi kauthokraba matung Olis Green Masugi Bolero Zip number AR 01E6035 ta posai leirusi haina puduna satkraba masanu pibu mapam khangdaba jaga amada pusinduna kyarak hana izat mangan bikhi loinana thaudo dugi matangna kanamata haidok yaroi karigumba haidoklabadi hat kani haina masanu pibu ki handuna phubiki haina spali Makasa tharakpoina hoyelan pawda phongba mapalamgi pawamana police ki Gari Sijinaraga Yuu Smuggler tawbagi matangda thijinnanaba Order Toukhre Rajasthan ki Gujarat Yuu Smuggler tawbada police ki Gari Sijinaramaga mari lainana Palarpurda Banaskantha Police Department ki driver ama phakre driver aduna karamna gari edu police headquarter ki director general ki motor vehicle section singdagi laukipano habigi matangda senior police officer amana departmental inquiry satharagani Kanhawada police station file torakiba police complaint ki matungina numaijing numiki ahingda Bagor squad team ama posting taki police team aduna Rajasthan ki Gujarat sanglak diba gari sing sektoki registration number ZJ16Z5698 yauba police vehicles Bolero Jeep ama ubada police team amana gari edubu khamki amasum driver Binsu Sauduri atopa miyo amaga loinaraki toigum sum gari edu officer yaudi habisi khangmangi police vehicle adu check tawada Banaskantha police na market value lupa la amaga lising kunga mathoiga samaga nifu oigadaba India made foreign liquor IMFL gi bottle saniga maudraga mari yorambathinaki yu bottle singadu mahakna Mount Abu Rotagi gari edu da hablakibani maku wangpong sathabada driver na local police ta gari edu CID crime gi deputy superintendent of police ta allot tawban heraki amasum yu bottle singadu phaba matana local police na senior officer da paw piraki Panhawada police na Binsu Saudari bu phaki mahaka loina riba miyedu maki mayamba Jes Saudari oiramki Border Range Inspector Generals Zayamothali na phongdokhibada madu taraina lawba yadaba offense amani gari edu karamni headquarter digi lawthokpa yahankhibano habigi matangda departmental inquiry ama satharagani sohari paw silusilakpoina naharol gi thaudang poksi de phongba atenba pawng khatang meyamna mapalam gi hapsaramge Prophet Muhammad ki matangda BJP na criticize tawrubagi Al-Qaeda na suicide attack sathagani ki halakre BJP ki spokesperson Nupur Sharmana TV channel gi debate amada Prophet Muhammad ki maramda criticize tawbaga mari lainana terror outfit Al-Qaeda da Delhi Mumbai Uttar Pradesh amasum Gujarat suicide attack sathagani haina ki halakre Al-Qaeda gi maikei gi phongdorakibada Prophet Muhammad leikha tahanana bo honaribasing hatkani Prophet Muhammad pu ikai khumnana bagi damak makhoi gi haksang na bomb fit tawduna suicide attack sathagani Delhi Mumbai UP amasum Gujarat Saffron terrorism makhoi gi aroibado ngairaga leigadabani haina phongdorakli Al-Qaeda gi maikei gi phongdokibada Sarga P3B amasum University asida ala natana aikhoi gi sembi sabiba natragana isor amata lekte maramaduna aikhoi gi yeknabasing aikoina mangan takangani hari Amaramda BJP ki spokesperson asina Prophet Muhammad ki maramda criticize tawriba sina maram oiraga malem gi leba kiana yamna kana yaning da phongdorakli aduga hausugu nadi matang sa lusinjarage myam puna anau update ngaminasi and thank you